Hello guys, welcome back to another video of RJ Coding Tips. Mayam ngasidi akoina software developer ama kumaina oigani haibadugi matangda video mukha puduna laksari. Haiba video asida akoina software developer ama gi roadmap from starts up to akoigi thabak phangu khawba sigi matangda akoina video asida nainagani. Haiba video si akoina software developer ama na kai tawgani aduga mana software developer ama oiba matamda kari changi haibadu hek howdagina loiba phawba taksagani. Aduduga ai samak software developer uma oina अखोगी मणिपुर लेमिनरी बैची मिनाउ म्याम सिंगसे अखोगी सॉफ्टवेयर की टर्म दा अदुगा बेनना सॉफ्टवेयर डेवलपमेंट नत्र सॉफ्टवेयर इंजीनियर ओइयोगी मागी लंबी द संगना भाई तारे अदुगी मतांग दा खोई खरा ताक्सनिंगदुना सिगी वीडियो सि पुदुना लाक्सबनी खोई वीडियो सिदा ताकदबे खोलिबा म्याम सिंगसी रिसर्च अमदी अखोइना मी अतोपना तौनाबा म्याम सिंग अदुगा लोइनना छात्र सिंगना कई तौगदबगे हाइबा सिंगदो रिसर्च तौरब मतुंगदा खोई पुट अप तौरगा सेमजरब वीडियो नि सो हाइबा वीडियो सि लोइ फॉगिंग व्यू अदुदुगा लोइनना चैनल सिबु सब्सक्राइब तौदबा लेरगदि तौसनबिरमो सो वीडियो सि होनो तौसी लेट्स स्टार्ट द वीडियो So today is the ma'am in a slide amaka semdana lejare how to become a software developer in 2026 ko koi positagi horaga 2026 pauga yauna kamaina magi koi gi journey lebage to loina na 2026 ta software developer ma oina kari tawba yai kari tawgadaba no haibado koi sida loina ma list out tawduna thamjare so today is the a complete AI powered roadmap today is the AI powered roadmap harise akoina AI sinaraga kamaina software developer oigani ko hojiti AI gi matamina AI kana belauraga kumaina software developer oigani habdo adudugi matanga roadmap mo semjabani mamangi thaga video duda comment section da koina suggest to ko video ni adugi matungina semjarapani so haiba video sida akoina ngasidi how to become a software developer in 2026 haita cgd phajana in detail da loina kari tawai ai hodo khoi punna tibomina si adudugo loina kai tawbado no haibado taksarake ko so ahanda koina ahanba akoina tawgadaba si karino goal je karino koi pandam se karino kari tawgadoino adudugo loina kari tawbagi koina software developer oigadorim no haibado adugoina thidokadaba ne ko matungda akoina sigi kaigumba goal je thido matungda kaidobagi tawdoino adugo loina akoina within 6 to 12 months sibauta akoina software developer mu kamaina oigani haibdo sinnainga gadoine adagidi kedowa hojiti akoi advantage mayam laire kaino online sources ta koi gi AI ga loina lairiba koi gi courses mayam gi mateng na akoina degree yaudabida haitare adum akoi software development che haidi software developer gi thakose adum phangba yarabane skills ko lairaga di kesuna te ko adumaina adudugo loina sida the secret weapon akoi gi hojiti 2025-26 si matam jidi koi AI gi matam ni AI gi matam oibana ngasai gi AI sinarada akoina kumaina ngasai gi software development natra software developer oibagi magi interview oigera any sigi koi gi lambi ji crack tawbadoino do adudune banaina do how to crack this software development interviews so leveraging artificial intelligence haibadi akoina artificial intelligence AI ji sinaraga akoina 24/7 akoi personal coding assistant oina thamaga mangondagi khangba yaba khangto akoina software development je changba yadene ko adagi akoina focus tawgadaba main oina focus tawgadaba se karino haiba matamda practical skills akoina theory khatang khangaga ko yare haiba nataba akoigi practical tawa project semba practical akoina hanjan try tawrakanda adagi lakadaba adu jingdo oigabene ko adu lena akhoi portfolio ma leiba ta habidi akhoi skills technical education adagidi atop topa aina haigiba kholiba myam jingdo put up tawraga portfolio ma thamaga ko aduduna masai hairiba myam jingdo khon focus tawsangada me adudoina adudugo loina akhoi skill hekathangada me aduga hairiba myam jingde free resource myam lei ko akhoi GitHb su leiri adagidi akhoi leiriba akhoi open source leiriba myam jingde sijingi loi sinaraga khoina sigi lib tools myam jingde sinaraga khoina kamaina developer na oigani habdo sida la naina ga doine ko Mathan tarko da khoina khangadabsi what is a software developer has a khangadoine ko so software developer have si karino have do khoina khangna bagi dangta maji manungda magi maru oi pa art si kaino have ne ba so developers hai taraga de khoina moi je problem solve tawna bo thora pone ba ab developers hai problem solve tawna ba laijarak la bane ba ko every real world problem so they are khoi problem ma thok taraga di solution puthokadone but with the help of software yaroga khoina problem do solve tawna ba lakadoine adugum do khoina software developer kaudine ko aduga moina kai sai aba matamda khoina app sinariba WhatsApp oigera Facebook oigera Instagram oigera si myam je khoina si sabdo
ꯁꯤꯒꯤ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔꯅ ꯁꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯋꯦꯕꯁꯥꯏꯠ ꯆꯪꯉꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯤ ꯒꯨꯒꯜꯗ ꯊꯤꯔꯤ ꯆꯦꯠꯖꯤꯄꯤꯇꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯤꯕ ꯄꯕꯖꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯁ ꯀꯣꯜ ꯑꯣꯐ ꯗ꯭ꯌꯨꯇꯤ ꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯨ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔꯁ ꯀꯩꯅ ꯁꯥꯔꯛꯄꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯝꯃꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯗ ꯁꯤꯁꯇꯦꯝ ꯗꯦꯠ ꯔꯟ ꯃꯣꯗꯔꯟ ꯕꯤꯖꯤꯅꯦꯁ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯋꯤꯟꯗꯣꯁ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯦꯛ ꯑꯣ ꯑꯦꯁ ꯑꯗꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤ ꯁꯣꯐꯋꯦꯌꯔ ꯑꯦꯁ ꯑ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯏꯀ꯭ꯔꯣꯁꯣꯐ 365 ꯂꯩꯔꯤꯕ ꯑꯗꯩ ꯒꯨꯒꯜ ꯋꯥꯔꯛ ꯁ꯭ꯄꯦꯁ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯕ ꯁꯔꯚꯤꯁ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯗꯦ ꯑꯥꯔ ꯑꯣꯜ ꯕꯤꯜꯠ ꯕꯥꯏ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔꯁꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤꯌꯔ ꯑꯥꯎꯠꯂꯨꯛ ꯑꯩꯈꯣꯏꯅ ꯀꯩ ꯀꯔꯤꯌꯔꯁꯦ ꯁꯦꯝꯃꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯖꯣꯕ ꯒ꯭ꯔꯣꯠ ꯍꯥꯏꯇꯥꯔꯦꯀꯣ 15% ꯐꯥꯁꯇꯔ ꯗꯦꯟ ꯑꯦꯚꯔꯦꯖ ꯑꯣꯀꯨꯄꯦꯁꯟꯁ 15% ꯐꯥꯁꯇꯔ ꯗꯦꯟ ꯑꯦꯚꯔꯦꯖ ꯑꯣꯀꯨꯄꯦꯁꯟꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯖꯣꯕ ꯒ꯭ꯔꯣꯠꯁꯦ ꯐꯪꯉꯒꯗꯤ ꯍꯩꯔꯒꯗꯤ ꯁ꯭ꯀꯤꯜ ꯂꯩꯔꯒꯗꯤ ꯊꯕꯛꯁꯦ ꯊꯠ ꯐꯪꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯃꯤꯗ ꯂꯦꯚꯦꯜ ꯑꯗꯒꯤ ꯁꯦꯅꯤꯌꯔ ꯌꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯖꯣꯕ ꯒ꯭ꯔꯣꯠꯁꯦ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯒꯤꯗꯤ ꯃꯤꯗꯤꯌꯟ ꯁꯦꯂꯔꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯔ ꯏꯌꯔꯗ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯑꯣꯏꯈꯠꯂꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯦ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯕ ꯀꯥꯟꯗ ꯃꯥꯁꯦ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯒꯤ $120,000 ꯄꯔ ꯏꯌꯔ ꯐꯪꯒꯗꯣꯏꯅꯦꯕꯀꯣ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯃꯦ ꯁꯦꯅꯤꯌꯔ ꯂꯦꯚꯦꯜꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯐꯪꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯗ ꯆꯪ ꯇꯥꯔꯒꯗꯤꯀꯣ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯗꯁꯨ ꯑꯩꯈꯣꯏ ꯃꯆꯥꯗꯒꯤ ꯍꯧꯅ $95,000 ꯍꯧꯕ ꯌꯥꯔꯦ ꯁꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯈꯔ ꯋꯥꯡꯉꯅꯤ ꯕꯠ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯇꯥꯔꯒꯗꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯆꯧꯕ ꯃꯌꯥꯝ ꯐꯪꯗꯣꯏꯅꯦꯕꯀꯣ ꯁꯣ ꯍꯥꯏꯔꯤꯕꯁꯦ ꯁ꯭ꯀꯤꯜꯗꯗꯤ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯁꯤꯅꯤꯀꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔꯗ ꯁꯤꯁꯤꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯑꯃ ꯍꯥꯏꯐꯦꯠ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯕꯦꯂꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯀꯩ ꯍꯩꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯔꯛꯑꯔꯣꯏꯕꯀꯣ ꯁꯤꯗꯩꯁꯤꯗ ꯗꯦꯕꯂꯄꯔꯁꯤꯗ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔꯁꯦ ꯃꯈꯜꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯐ꯭ꯔꯟꯠ ꯑꯦꯟ ꯗꯦꯕꯂꯄꯔꯁ ꯍꯥꯏꯕ ꯐ꯭ꯔꯟꯠ ꯑꯦꯟ ꯗꯦꯕꯂꯄꯔꯁꯤꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕ UI UX ꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯟꯠ ꯑꯦꯟ ꯗꯦꯕꯂꯄꯔꯁ ꯀꯧꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯍꯥꯏꯕꯗꯤ ꯎꯔꯤꯕꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞ ꯆꯪꯕꯗ ꯃꯁꯛ ꯀꯊꯣꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯕꯗ ꯑꯍꯥꯟꯕ ꯂꯩꯔꯤꯕ ꯃꯦꯁꯦꯖ ꯏꯐꯝ ꯑꯗꯒꯤꯗꯤ ꯔꯤꯜꯁ ꯊꯥꯒꯠꯐꯝ ꯑꯗꯩ ꯁꯦꯇꯤꯡꯁꯀꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐ꯭ꯔꯟꯠ ꯑꯦꯟ ꯗꯦꯕꯂꯄꯔꯁꯀꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯃꯥꯅ ꯗꯤꯖꯥꯏꯟ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥꯏ ꯃꯆꯨ ꯀꯩꯀꯥ ꯄꯤꯕ ꯑꯗꯒꯤꯗꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯗꯤꯄꯦꯟꯁ ꯑꯣꯟ ꯗ ꯐ꯭ꯔꯟꯠ ꯑꯦꯟ ꯗꯦꯕꯂꯄꯔꯁ ꯅꯦꯛꯁꯇ ꯕꯦꯛ ꯑꯦꯟ ꯂꯥꯛꯀꯅꯦꯕ ꯕꯦꯛ ꯑꯦꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯅꯤꯡꯗ ꯗꯥꯇꯥ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯥꯏꯜ ꯑꯞꯗꯦꯠ ꯇꯧꯕ ꯔꯤꯜꯁ ꯊꯥꯒꯠꯄꯗ ꯁꯔꯚꯔꯗ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯁꯤꯁꯤꯅ ꯀꯅꯥꯅ ꯍꯦꯟꯗꯜ ꯇꯧꯗꯣꯏꯕ ꯗꯦ ꯑꯥꯔ ꯑꯣꯜ ꯗꯤꯄꯦꯟꯗꯦꯟ ꯑꯣꯟ ꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯑꯦꯟ ꯗꯦꯕꯂꯄꯔꯁꯤꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯅꯦꯛꯁ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯀꯩ ꯂꯩꯒꯦ ꯑꯅꯤꯃꯛꯁꯤ ꯄꯨꯟꯁꯤꯜꯂꯒ ꯐꯨꯜ ꯁ꯭ꯇꯦꯛ ꯗꯦꯕꯂꯄꯔꯁ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯐꯨꯜ ꯁ꯭ꯇꯦꯛ ꯗꯦꯕꯂꯄꯔꯁꯤꯅ ꯃꯥꯁꯦ ꯁ꯭ꯋꯤꯁ ꯑꯥꯔꯃꯤ ꯅꯥꯏꯐꯀ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯗꯦꯠ ꯗꯁ ꯕꯣꯠ ꯐ꯭ꯔꯟꯠ ꯑꯦꯟ ꯕꯦꯛ ꯑꯦꯟ ꯍꯥꯏꯕꯗꯤ ꯑꯅꯤꯃꯛ ꯀꯣ ꯐꯨꯜ ꯁ꯭ꯇꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯕꯦꯛ ꯑꯦꯟꯁꯨ ꯇꯧꯒꯗꯕ ꯑꯗꯒꯤꯗꯤ ꯐ꯭ꯔꯟꯠ ꯑꯦꯟꯁꯨ ꯑꯅꯤꯃꯛꯁꯦ ꯁꯤꯖꯤꯟꯅꯔꯒ ꯇꯧꯍꯟꯒꯗꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯅꯤꯃꯛꯁꯦ ꯁꯤꯖꯤꯟꯅ ꯇꯧꯔ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯁ꯭ꯇꯦꯛ ꯀꯧꯔꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯗꯦꯕꯂꯄꯔꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯔꯣꯜ ꯌꯥꯝ ꯆꯥꯎꯔꯛꯑꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯕ ꯁꯤꯒꯤ ꯐ꯭ꯔꯟꯠ ꯑꯦꯟ ꯕꯦꯛ ꯑꯦꯟꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯃꯣꯕꯥꯏꯜ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯦꯞ ꯁꯥꯕ iOSꯀꯤ ꯑꯦꯞ ꯁꯥꯕ ꯔꯤꯌꯦꯛ ꯅꯦꯇꯤꯞ ꯗꯦꯕꯂꯄꯔꯁ ꯅꯠꯇ꯭ꯔꯒ ꯐ꯭ꯂꯇꯔ ꯗꯦꯕꯂꯄꯔꯒ ꯍꯥꯏꯔꯤꯕ ꯑꯗꯒꯤꯗꯤ DevOpsꯁꯤꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯨꯜ ꯁ꯭ꯇꯦꯛꯀ ꯕꯦꯛ ꯑꯦꯟꯒꯁꯦ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯖꯣꯕ ꯃꯌꯥꯝ ꯑꯃ ꯂꯩꯒ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯕꯂꯄꯔꯁꯤꯡꯁꯦ ꯁꯣ ꯗꯤꯌꯔ ꯑꯥꯔ ꯃꯦꯅꯤ ꯔꯣꯜꯁ ꯏꯟ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔ ꯁꯣ ꯕꯠ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯁꯤꯡꯁꯦ ꯂꯩꯒꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯐꯣꯀꯁ ꯇꯧꯒꯗꯣꯏꯅꯦꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ AI ꯔꯤꯚꯣꯂꯨꯁꯟ ꯏꯟ ꯂꯔꯅꯤꯡ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯈꯤꯕꯗꯣ AIꯁꯤ ꯃꯌꯥꯝ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯛꯑꯕꯅꯦꯕ AI ꯁꯤꯖꯤꯟꯅꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ AIꯁꯤ ꯀꯃꯥꯏꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯅꯩꯅꯒꯗꯣꯏꯁꯦꯀꯣ AI ꯌꯨꯇꯤꯂꯥꯏꯁ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ AIꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯃꯥꯏꯅ ꯗꯦꯕꯂꯄꯔꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯡꯁꯦ ꯂꯥꯏꯍꯜꯂꯒꯦꯗꯣꯀꯣ ꯁꯣ AI ꯍꯦꯁ ꯀꯝꯄ꯭ꯂꯤꯠꯂꯤ ꯆꯦꯟꯖ ꯍꯥꯎ ꯋꯤ ꯂꯔꯟ ꯇꯨ ꯀꯣꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯌꯦꯡꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯊꯤꯕꯅꯤ ꯈꯪꯗꯦ ꯀꯥꯏꯗꯅ ꯑꯣꯟꯂꯥꯏꯟꯗ ꯁ꯭ꯇꯦꯞ ꯑꯣꯚꯔꯐ꯭ꯂꯣ ꯆꯪꯗꯅ ꯑꯃ ꯆꯪꯗꯅ ꯍꯦꯛꯇ ꯊꯤꯔꯒ ꯀꯣꯠꯂꯒ ꯅꯩꯅꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯥꯏꯔꯦ ꯑꯦꯔꯔ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯔꯔ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯛꯄꯁꯦ ꯑꯩꯅ ꯆꯦꯠꯖꯤꯄꯤꯇꯤꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ AI ꯑꯃꯗ ꯊꯛ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯟꯕ ꯃꯇꯝꯗ ꯃꯥꯅ ꯁꯣꯜꯕ ꯇꯧꯍꯟꯕ ꯌꯥꯝ ꯂꯥꯏꯅ ꯉꯝꯃꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯗꯤꯕꯞ ꯇꯧꯕꯗ ꯌꯥꯝꯅ ꯄꯨꯡ ꯃꯌꯥꯝ ꯆꯪꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯥꯏꯁꯦ ꯒꯣꯟ ꯍꯥꯏꯁꯦ ꯃꯇꯝ ꯍꯥꯏꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯕꯗꯣ ꯆꯪꯉꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯁꯠ ꯂꯣꯏꯁꯟꯕ ꯌꯥꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯂꯣꯏꯅꯅ AI ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ AI ꯂꯩꯔꯝꯗ꯭ꯔꯦ ꯈꯜꯂꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯀꯣꯗ ꯏꯕ ꯃꯇꯝꯗ ꯁꯣꯏꯔꯛꯑꯦ ꯈꯣꯠꯂꯦ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯣ ꯔꯤꯆ ꯑꯥꯎꯠ ꯇꯧꯗꯣꯏꯅꯦ ꯑꯩ ꯍꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯁꯤ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨꯕꯨ AI ꯂꯩ ꯇꯥꯔꯒꯗꯤ AIꯗ ꯍꯪꯕꯁꯤꯗꯤ ꯃꯥꯗꯤ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯅꯤ ꯈꯨꯗꯛꯇ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯀꯅꯤ ꯑꯗꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕꯀꯣ ꯅꯦꯛꯁꯇ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯑꯟꯁꯇꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯊꯕꯛꯇꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯦꯝꯃꯝꯃꯦ ꯈꯜꯂꯣ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯕꯁꯤꯗ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯔꯦ ꯍꯩꯇ꯭ꯔꯦ ꯈꯣꯠꯂꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯅ ꯇꯛ ꯂꯥꯎꯅ AIꯗ ꯃꯇꯦꯡ ꯂꯧꯔꯒ AIꯗꯒꯤꯀꯣ ꯃꯥꯗꯣ ꯌꯥꯝ ꯂꯥꯏꯅ ꯁ꯭ꯀꯦꯜ ꯇꯧꯊꯣꯛꯄ ꯌꯥꯗꯣꯏꯅꯤ ꯑꯦꯔꯔ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯣꯏꯅꯦꯕ
ꯁꯤꯁꯤꯡꯁꯤꯅꯤ ꯑꯗꯨꯅ AI ꯅ ꯄꯤꯔꯝꯕ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯛꯇꯣꯏꯁꯦꯀꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯅꯦꯛꯁꯇ ꯌꯣꯔ ꯅ꯭ꯌꯨ AI ꯕꯦꯁ ꯐ꯭ꯔꯦꯟꯁ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ AIꯗ ꯑꯃꯨꯛ ꯑꯦꯖꯦꯟꯇꯤꯛ AI ꯅ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁ ꯑꯣꯏꯅ ꯊꯝꯃꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯣꯗ ꯏꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ChatGPT ꯂꯩꯔꯤꯕ Claude ꯂꯩꯔꯤꯕ Geminiꯒ ꯍꯥꯏꯔꯤꯁꯦꯀꯣ ChatGPTꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯦꯠ 4 ꯅꯕꯦꯝꯕꯔꯗꯒꯤ ꯑꯃꯨꯛ ꯐ꯭ꯔꯤ ꯄꯤꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗꯣ ꯀ꯭ꯂꯦꯝ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ChatGPT ꯀꯣ ꯃꯥꯒꯤ ꯐ꯭ꯔꯤꯗꯣ ꯑꯦꯛꯁꯦꯁ ꯍꯥꯏꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯂꯦꯚꯦꯜꯗꯣ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ChatGPT ꯈꯛꯇꯪ ꯅꯠꯇꯦ ꯑꯇꯣꯞꯄ Claude ꯀꯥꯏꯅꯀꯣ Claude AI ꯃꯣꯏꯁꯤꯅ Anthropicꯀꯤꯅꯤ Claudeꯀꯤ Sonnet ꯀ ꯍꯥꯏꯔꯤꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯣꯗꯦꯜ ꯑꯅꯧ ꯑꯅꯧꯕꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯣꯗꯇ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯣꯏꯅꯤ ꯑꯗꯩ Gemini 2.5 ꯁꯤꯁꯨ ꯑꯩꯈꯣই ꯁ꯭ꯇꯨꯗꯦꯟꯠꯀꯤ ꯐ꯭ꯔꯤ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯖꯦꯁꯟ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯀꯩꯒꯨꯝꯕ ꯈꯪꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯃꯣꯗꯦꯜꯁꯤꯡꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯤꯗꯤ ꯀꯣꯗ ꯇꯧꯕꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯗꯣꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯜꯂꯤ ꯀꯣꯗꯤꯡ ꯇ꯭ꯌꯨꯇꯔꯁ ꯑꯣꯏꯍꯟꯒꯗꯣꯏꯅꯦꯕ ꯃꯣꯏꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ 10 ꯃꯤꯅꯠꯁꯇ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯆꯍꯤ 10ꯒꯤ ꯑꯉꯥꯡꯅꯤ ꯁꯤꯗꯩꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯍꯥꯏꯕꯗꯣ ꯃꯣꯏ ꯌꯥꯝ ꯂꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯣ ꯈꯔ ꯑꯃꯗꯤ ꯐ꯭ꯔꯤ ꯑꯣꯏ ꯈꯔ ꯑꯃꯗꯤ ꯐ꯭ꯔꯤ ꯑꯣꯏꯗꯦ ꯑꯗꯨꯗꯨꯕꯨ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯊꯣꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯒꯤꯗꯤ ꯍꯦꯞ ꯗꯦꯝ ꯔꯤꯚꯤꯌꯨ ꯌꯣꯔ ꯀꯣꯗ ꯑꯦꯟ ꯄ꯭ꯔꯣꯚꯥꯏꯗ ꯐꯤꯗꯕꯦꯛ ꯍꯥꯏꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯦꯝꯕꯒꯦ ꯈꯜꯂꯣ ꯁꯤ ꯀꯣꯗ ꯃꯇꯦꯛꯁꯦ ꯂꯥꯜꯂꯦꯒ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯗ ꯄꯤꯁꯜꯂꯒ ꯃꯣꯏꯅ ꯔꯤꯚꯤꯌꯨ ꯇꯧꯍꯜꯂꯒ ꯅꯪꯒꯤ ꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯇꯣꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯑꯃ ꯑꯣꯏꯅ ꯃꯣꯏꯁꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ AI ꯕꯦꯁ ꯐ꯭ꯔꯦꯟꯁ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯁꯦ ꯑꯇꯣꯞꯄꯁꯨ ꯂꯩ GitHb Copilot ꯀꯥꯏꯅ ꯑꯩꯈꯣꯏ GitHbꯀꯤ ꯑꯣꯏꯅ ꯃꯥꯅ ꯀꯣ ꯉꯁꯥꯏꯒꯤ Gemini Claude ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ChatGPTꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ GitHb Copilotꯁꯦ ꯁꯤꯖꯤꯟꯅꯍꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯣ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ AI ꯕꯦꯁ ꯐ꯭ꯔꯦꯟꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯃꯌꯥꯝ ꯃꯊꯪ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯀꯦꯁ ꯇꯧꯖꯔꯛꯀꯦ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗ ꯁꯣꯔꯠ ꯑꯣꯏꯅ ꯑꯗꯨ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕꯅ ꯐꯒꯅꯤ ꯀꯔꯝꯕꯅ ꯕꯦꯁ ꯃꯣꯗꯦꯜꯅꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯃꯣꯗꯦꯜ ꯈꯟꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕꯅ ꯄꯔꯆꯦꯁ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯗꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯒꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯤꯒꯨꯝꯕ ꯀꯣꯗꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯐꯩ ꯀꯥꯏꯗꯣ ꯑꯩ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯀꯦ ꯁꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ GitHb Copilotꯁꯨ ꯂꯩꯔꯤ ꯑꯗꯒꯤ Cursor IDE ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯇꯤꯌꯔꯗ ꯂꯩꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯐꯕ ꯍꯥꯏꯇꯥꯔꯦ Cursor IDE ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ Visual Studio Codeꯀꯨꯝꯕꯅꯤ ꯕꯠ ꯏꯟꯇꯤꯒ꯭ꯔꯦꯇꯦഡ് ꯑꯣꯏꯅ ꯃꯥꯒꯤ Cursorꯒꯤ ꯑꯩꯈꯣꯏ ꯑꯦꯖꯦꯟ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯦꯖꯦꯟꯁꯤꯅ everything including back end ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭ꯔꯟ ꯑꯦꯟꯗꯒꯤ ꯍꯧꯔ ꯕꯦꯛ ꯑꯦꯟ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯦꯖꯦꯟꯇꯤꯛ IDEꯗꯨꯅꯦꯕꯀꯣ ꯁꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯣꯀꯦꯁ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯗꯤꯕꯂꯞꯃꯦꯟꯇ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯒꯤ AI ꯃꯌꯥꯝ ꯂꯩꯔꯦꯕꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯗꯦꯕꯂꯄꯔ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯗꯦꯕꯂꯄꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯅ ꯇꯥꯏꯞ ꯇꯧꯔ ꯋꯥꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯩꯔꯔꯣꯏ ꯈꯪꯉꯕꯅꯤꯅ ꯍꯩꯔꯕꯅꯤꯅ ꯀꯃꯥꯏꯅ AIꯁꯦ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯉꯕꯅꯤꯅ ꯃꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯔꯝꯃꯅꯤ ꯊꯛ ꯌꯥꯔꯛꯇ꯭ꯔꯕ ꯀꯥꯟꯗ AIꯗ ꯊꯥꯖꯤꯜꯂꯅꯤ ꯊꯛ ꯁꯦꯝꯃꯛꯑꯅꯤ ꯌꯥꯝ ꯊꯨꯅ ꯌꯥꯔꯦ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯁꯦꯂꯔꯤ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯃꯣꯁꯟꯁꯨ ꯌꯥꯝ ꯂꯥꯏꯅ ꯐꯪꯗꯣꯏꯅꯦꯕ ꯁꯣ ꯗꯤꯁ ꯏꯁ ꯍꯥꯎ ꯋꯤ ꯀꯦꯟ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯕ ꯉꯝꯗꯣꯏꯁꯦ AIꯗꯗꯤ ꯀꯃꯥꯏꯅ ꯀꯥꯟꯅꯕ ꯂꯧꯊꯣꯛꯀꯗꯒꯦꯗꯣ ꯁꯣ AIꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯕꯨ ꯔꯤꯄ꯭ꯂꯦꯁ ꯇꯧꯅꯕ ꯅꯠꯇꯕ ꯕꯠ ꯃꯥꯒꯤ AIꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯂꯧꯊꯣꯛꯀꯗꯒꯦꯗꯣ ꯑꯗꯨ ꯊꯤꯒꯗꯕꯅꯦꯕꯀꯣ ꯁꯤꯗ ꯂꯩꯒꯗꯣꯏꯅꯤ ꯀꯃꯥꯏꯅ ꯔꯥꯏꯠ ꯋꯦꯗ ꯁꯤꯖꯤꯟꯅꯒꯗꯣꯏꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯍꯥꯟꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯀꯣꯗꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯍꯧꯒꯗꯕꯅꯤ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯕ ꯍꯧꯒꯗꯕꯅꯤ ꯑꯃ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯀꯩꯗꯧꯕ AIꯗ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯆꯦꯛ ꯇꯧꯍꯜꯂꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯗꯥꯏꯔꯦꯛ AIꯗ ꯄꯤꯁꯜꯂꯒ ꯀꯣꯄꯤ ꯄꯦꯁ ꯀꯩꯝꯇꯗꯤ ꯈꯪꯗꯕ ꯑꯗꯨꯗꯨꯒ ꯑꯩ ꯑꯦꯞ ꯁꯥꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯗꯁꯨ ꯊꯦꯡꯅꯕꯤꯔꯝꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ AIꯅ ꯇꯧꯔꯒ ꯑꯦꯞ ꯁꯥꯔꯦ ꯑꯩ ꯂꯣꯟꯆ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯕꯠ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏꯔꯣꯏ ꯄ꯭ꯔꯗꯛꯁꯟ ꯔꯦꯗꯤ ꯂꯥꯛꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯩꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯁꯦꯝꯗꯣꯛꯄ ꯑꯗꯨꯗꯣ ꯂꯣꯏꯅꯅ ꯀꯃꯥꯏꯅ ꯑꯩꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯐꯍꯟꯕ ꯌꯥꯏ ꯑꯦꯞꯇꯨ ꯀꯃꯥꯏꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯌꯥꯒꯗꯣꯏꯅꯦꯕꯀꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯕꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯦ ꯁꯤ ꯃꯇꯥꯡꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯒ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯕ ꯌꯥꯝ ꯂꯥꯏꯗꯣꯏꯅꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯕ ꯌꯨꯁ AI ꯇꯨ ꯒꯦꯠ ꯑꯟꯁꯇꯛ ꯋꯦꯟ ꯌꯨ ꯑꯥꯔ ꯗꯤꯕꯒꯤꯡ ꯍꯥꯏꯁꯦ ꯗꯤꯕꯒꯤꯡ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯦ ꯑꯦꯔꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯁꯣꯜꯕ ꯇꯧꯍꯟꯒꯗꯕꯅꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅ ꯑꯇꯣꯞꯄ ꯁꯣꯂꯨꯁꯟ ꯑꯩ ꯀꯃꯥꯏꯅ ꯔꯤꯆ ꯇꯧꯒꯅꯤ ꯁꯤ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯈꯣꯠꯀꯅꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯊꯣꯛꯍꯟꯕ ꯌꯥꯏ ꯕꯠ AIꯗꯗꯤ ꯀꯩꯗꯧꯕ ꯁ꯭ꯀꯤꯞ ꯇꯧꯊꯣꯛ ꯑꯝꯇ ꯈꯪꯗꯕꯤꯗꯀꯣ ꯑꯩꯗꯤ ꯃꯀꯣꯛꯇꯗꯤ ꯀꯩꯝꯐꯥꯎ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ AI ꯂꯩꯕꯅꯤꯅ ꯑꯩ ꯑꯦꯞ ꯑꯃ ꯁꯥꯎ ꯍꯥꯏꯔꯗꯤ ꯃꯥ ꯑꯦꯞ ꯁꯥꯔꯛꯑꯅꯤ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯌꯥꯗꯦꯕ ꯄ꯭ꯔꯣꯝ ꯏꯟꯖꯤꯅꯤꯌꯔ ꯀꯥꯏ ꯍꯥꯏꯕꯗꯣ ꯂꯥꯛꯑꯅꯦꯕꯀꯣ ꯄ꯭ꯔꯣꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯝ ꯀꯃꯥꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ AI ꯁꯦꯝꯍꯟꯒꯅꯤ ꯀꯥꯏ ꯑꯗꯨ ꯍꯩꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯔꯤꯂꯥꯏ ꯑꯣꯟ AI ꯇꯨ ꯗꯨ ꯑꯣꯜ ꯌꯣꯔ ꯊꯤꯡꯀꯤꯡ ꯍꯥꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯀꯩꯝ ꯂꯩꯇꯕ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯩꯝ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯍꯩꯇ꯭ꯔꯦ
ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩ ꯁꯣꯜꯕ ꯇꯧꯅꯤꯡꯉꯦ ꯕꯠ ꯑꯦꯑꯥꯏꯗ ꯁꯥꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯊꯤꯡꯀꯤꯡꯗꯣ ꯑꯩꯒꯤꯅꯁꯨ ꯈꯔ ꯈꯟꯒꯗꯕꯅꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯗꯤ ꯁꯤ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯑꯦꯑꯥꯏꯅ ꯁꯦꯝꯃꯛꯏꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯍꯥꯞꯍꯟꯅꯤꯡꯉꯤ ꯁꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯈꯟꯒꯗꯕꯅꯦꯕ ꯑꯦꯑꯥꯏꯅ ꯈꯟꯒꯗꯕ ꯅꯠꯇꯦꯕꯀꯣ ꯁꯣ ꯑꯦꯑꯥꯏꯗ ꯔꯤꯂꯥꯏ ꯇꯧꯕꯗꯤ ꯌꯥꯗꯦ ꯁꯤꯅꯤꯀꯣ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ on how to become a software developer and use AI as a teacher but not as our slave ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯁꯤꯖꯤꯟꯅꯗꯧ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯦꯕꯀꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ 10 ꯁ꯭ꯇꯦꯞ ꯔꯣꯗꯃꯦꯞ ꯑꯃꯈꯛ ꯊꯝꯃꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯕꯨ ꯐꯖꯅ ꯅꯩꯅꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯦꯑꯥꯏ ꯀꯩꯀꯩ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯦꯑꯥꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯀꯩꯀꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯔꯣꯗ ꯃꯦꯞꯁꯦ ꯌꯦꯡꯖꯦꯕꯀꯣ ꯀꯔꯤ ꯔꯣꯗ ꯃꯦꯞꯅꯣ ꯍꯥꯏꯕꯗꯣ ꯁꯣ ꯑꯍꯥꯟꯕ ꯌꯦꯡꯁꯦꯕꯀꯣ ꯁꯦꯜꯐ ꯇꯣꯠ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯏꯁꯥꯅ ꯇꯥꯛꯆꯕ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯔꯤꯁꯣꯔꯁ ꯂꯩꯔꯤ ꯐ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯤꯖꯔꯒꯀꯣ ꯑꯩꯈꯣꯏ ꯏꯟꯚꯦꯁꯃꯦꯟꯇꯤ ꯀꯩꯁꯨ ꯆꯪꯉꯔꯣꯏ $0 to $500 ꯀꯩꯁꯨ ꯌꯥꯝ ꯆꯪꯕ ꯅꯠꯇꯦ ꯄꯩꯁꯥ ꯁꯤꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯃꯦꯟꯁꯦ ꯈꯔ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯕꯠ ꯈꯔ ꯂꯔꯟ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯏꯅꯞ ꯑꯣꯏꯒꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯦ within 6 months to 12 months ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯕ ꯏꯁꯥꯁꯦ ꯇ꯭ꯔꯦꯟ ꯇꯧꯖꯔꯛꯄ ꯑꯃ ꯑꯣꯏꯒꯅꯤ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯇꯣꯠ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯂꯥꯏꯟꯗ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯀꯣꯔꯁ ꯐ꯭ꯔꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇꯝꯃꯒ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯦ ꯁꯦꯝꯃꯒ ꯁ꯭ꯀꯤꯜ ꯁꯦꯝꯖꯜꯂꯛꯄꯅꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟ ꯇꯧꯒꯦ ꯑꯩ ꯁ꯭ꯀꯤꯜꯁꯦ ꯍꯦꯟꯅ ꯂꯩꯒꯦ ꯁꯔꯇꯤꯐꯤꯀꯦꯁꯟꯁ ꯍꯦꯟꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯣꯗꯤꯡ ꯕꯨꯠ ꯀꯦꯝꯞꯁ ꯃꯌꯥꯝ ꯑꯃꯈꯛ ꯌꯥꯎꯕ ꯌꯥꯏ ꯃꯣꯏꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯉꯤꯀꯣ 10,000 to 20,000 ꯈꯔꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯅꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯃꯨꯛ ꯇꯥꯛꯁꯦ ꯑꯆꯧ ꯄꯤꯔꯛꯀꯅꯦꯕ ꯑꯗꯨꯗꯨꯅ 3 to 6 monthsꯇ ꯕ꯭ꯔꯦꯟꯁꯇꯣꯔꯝ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯁꯦꯜꯐ ꯇꯣꯠꯅ ꯈꯔ ꯅꯦꯝꯃꯤ ꯕꯠ ꯀꯣꯗꯤꯡ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯀꯦꯝꯞꯀꯨꯝꯕ ꯌꯥꯎꯔꯒ ꯁꯥꯔꯇꯤꯐꯤꯀꯦꯁꯟ ꯇꯧꯔꯒꯅ ꯈꯔ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯈꯔ ꯑꯃꯨꯛ ꯂꯦꯚꯦꯜ ꯍꯦꯠ ꯕꯠ ꯐꯕꯗꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯄꯩꯁꯥ ꯂꯩꯔꯒꯅ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯒꯅꯤ ꯂꯩꯇ꯭ꯔꯒꯅ ꯏꯟꯚꯦꯁ ꯇꯧꯗꯕꯤꯗ ꯁꯦꯜꯐ ꯇꯣꯠ ꯇꯧꯒꯅꯤ ꯃꯇꯝ ꯈꯔ ꯆꯪꯖꯔꯒꯁꯨ ꯁꯤꯁꯤꯅ ꯁ꯭ꯀꯤꯜ ꯗꯤꯕꯂꯞꯃꯦꯟꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯣꯏꯅꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯗꯤꯒ꯭ꯔꯤꯒꯨꯝꯕ ꯂꯧꯅꯤꯡꯉꯒꯗꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯗꯤꯒ꯭ꯔꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ BCA MCA MTech BTech ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤꯁꯤꯗ ꯆꯪꯉꯒ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯆꯪꯉꯒ ꯑꯗꯨꯗꯒꯤ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯏꯟꯚꯦꯁꯃꯦꯟꯇꯤ ꯈꯔ ꯆꯪꯉꯤ $40,000 ꯀꯣ ꯑꯗꯨꯝ ꯍꯦꯜꯂꯛꯑꯅꯤ ꯁꯣ $40,000 ꯑꯃꯨꯛ ꯍꯦꯜꯂꯛꯑꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯆꯍꯤ 3 ꯑꯗꯨꯝ ꯑꯩꯈꯣই ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯇꯝꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤꯗꯤ ꯂꯩꯔꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯕ ꯈꯣꯠꯄ ꯈꯔ ꯋꯥꯒꯅꯤ ꯕꯠ ꯑꯗꯨꯗ ꯇꯝꯃꯛꯄ ꯑꯣꯖꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯊꯤꯑꯣꯔꯤꯇꯤꯀꯦꯜ ꯅꯣꯂꯦꯖꯇꯗꯤ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯔꯛꯀꯅꯤ ꯕꯠ ꯍꯦꯟꯁ ꯑꯣꯟ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯈꯔ ꯋꯥꯒꯅꯤ ꯕꯠ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯁ ꯑꯣꯟ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯦꯜꯂꯤꯉꯩꯗꯤ ꯁꯦꯜꯐ ꯇꯣꯠꯁꯤꯅꯦꯕ ꯍꯦꯟꯁ ꯑꯣꯟ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯐꯗꯣꯏꯁꯦ ꯑꯗꯨꯗꯨꯒ ꯇꯞꯅ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯛꯀꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯇꯥꯛꯂꯩ ꯅꯠꯇ꯭ꯔꯒ ꯀꯣꯂꯦꯖꯇ ꯀꯔꯤ ꯇꯥꯛꯂꯩ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯡꯅ ꯍꯪꯉꯣꯏ ꯕꯠ ꯗ ꯁ꯭ꯀꯤꯜ ꯄꯥꯔꯠ ꯄ꯭ꯔꯣꯖꯦꯛꯁ ꯗꯦꯠ ꯌꯨ ꯍꯦꯞ ꯃꯦꯠ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯀꯔꯤ ꯄ꯭ꯔꯣꯖꯦꯛ ꯁꯥꯔꯦ ꯀꯔꯤ ꯁ꯭ꯀꯤꯜ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯅꯦꯕ ꯃꯣꯏꯅ ꯌꯦꯡꯉꯛꯀꯗꯣꯏꯁꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯅꯩꯅꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯔꯅꯤꯡ ꯄꯥꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨ ꯂꯣꯏꯅꯅ ꯀꯔꯤ ꯄꯥꯠ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯇꯝꯕ ꯌꯥꯏ ꯁꯤ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯁꯤꯁꯤꯡꯁꯦ ꯂꯩꯒꯗꯣꯏꯅꯦꯕꯀꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯈꯟꯒꯗꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗꯗꯤ AI ꯃꯇꯝꯅꯤꯅ ꯄꯥꯏꯊꯟ ꯑꯌꯥꯝꯕ AI ꯐꯣꯀꯁ ꯇꯧꯔꯒꯗꯤ ꯄꯥꯏꯊꯟꯗ ꯂꯥꯛꯀꯅꯤꯀꯣ ꯄꯥꯏꯊꯟ ꯇꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯥꯁꯦ ꯋꯦꯕ ꯗꯤꯖꯥꯏꯅꯤꯡꯗꯁꯨ ꯌꯥꯏ ꯋꯦꯕ ꯗꯦꯕꯂꯞꯃꯦꯟꯇꯁꯨ ꯌꯥꯏ ꯗꯥꯇꯥ ꯁꯥꯏꯟꯁ AI ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯂꯣꯏ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯦꯕ꯭ꯔꯤ ꯕꯤꯒꯤꯅꯔꯒꯤꯁꯨ ꯐ꯭ꯔꯦꯟꯂꯤ ꯌꯥꯝ ꯑꯣꯏꯕ ꯑꯩ ꯖꯥꯚꯥ ꯁꯀ꯭ꯔꯤꯞ ꯇꯧꯒꯦ ꯖꯥꯚꯥ ꯁꯀ꯭ꯔꯤꯞꯁꯤꯅ ꯐ꯭ꯔꯟ ꯑꯦꯟ ꯕꯦꯛ ꯑꯦꯟ ꯑꯗꯨꯒꯨꯝꯕꯗ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗꯣꯏꯅꯤ React.js Next.js ꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯜꯚꯤꯟ CSS ꯀꯥꯏ ꯇꯧꯕ ꯑꯗꯨꯗꯣ ꯃꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟ ꯑꯦꯟꯒ ꯂꯣꯏꯅꯅ ꯕꯦꯛ ꯑꯦꯟꯒ ꯗꯦꯕꯂꯞꯃꯦꯟ ꯇꯧꯕꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯗꯣꯏꯅꯦꯕꯀꯣ ꯁꯤ ꯐꯨꯜ ꯁ꯭ꯇꯦꯛ ꯗꯦꯕꯂꯄꯔ ꯑꯣꯏꯕꯗꯗꯤ ꯁꯤꯒꯤ ꯖꯥꯚꯥ ꯁꯀ꯭ꯔꯤꯞꯁꯤꯅ ꯕꯦꯁ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯖꯥꯚꯥꯒꯨꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕ ꯑꯦꯞ ꯁꯥꯒꯦ ꯍꯥꯏꯔꯕ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯚꯥꯒꯨꯝꯕ ꯑꯗꯣ C++ ꯀꯥꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝꯁꯤꯡꯗꯣ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯣꯐꯋꯦꯔ ꯗꯦꯕꯂꯞꯃꯦꯟ ꯆꯤꯡꯕꯗ ꯁꯣꯐꯋꯦꯔ ꯗꯦꯕꯂꯄꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯩꯅꯖꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯈꯟꯖꯕ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯁꯤꯅ ꯐꯒꯅꯤꯅ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯅꯦꯕꯀꯣ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ AI ꯁꯤꯗꯁꯨ ꯃꯈꯥꯗꯁꯨ ꯍꯪꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯝꯄ꯭ꯂꯤꯠ ꯕꯤꯒꯤꯅꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯏꯊꯟꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯗꯕꯨ ꯑꯣꯏꯒꯦꯔꯥ ꯁꯣꯐꯋꯦꯔ ꯗꯦꯕꯂꯄꯔ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯦꯕ ꯗꯦꯕꯂꯄꯔ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯁꯣꯐꯋꯦꯔ ꯗꯦꯕꯂꯄꯔ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯑꯗꯨꯝ AI ꯅꯠꯇ꯭ꯔꯒ ChatGPT ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ AIꯅ ꯑꯗꯨꯝ ꯇꯥꯛꯄ ꯉꯝꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯆꯨꯁ ꯇꯧꯅꯤꯡꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ
Next ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯥꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯐꯟꯗꯥꯃꯦꯟꯇꯦꯜꯁ ꯍꯥꯏꯀꯣ ꯐꯟꯗꯥꯃꯦꯟꯇꯦꯜꯁ ꯃꯥꯁꯇꯔ ꯇꯧ ꯍꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯈꯟꯕ ꯂꯣꯏꯔꯦ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯈꯟꯕ ꯂꯣꯏꯔꯒ ꯑꯩ ꯂꯦꯞꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯅꯩꯅꯒꯗꯕꯅꯦꯕ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯟड ꯋꯥꯠ ꯏꯁ ꯏꯁ ꯄꯔꯄꯁ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯦ ꯀꯩ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯚꯦꯔꯤꯑꯦꯕꯜꯁ ꯀꯩꯅꯣ ꯗꯥꯇꯥ ꯇꯥꯏꯞꯁ ꯀꯩꯅꯣ ꯀꯟꯗꯤꯁꯟꯁ ꯏꯐ ꯑꯦꯜꯁ ꯂꯨꯞ ꯐꯣꯔ ꯂꯨꯞ ꯐꯥꯏꯜ ꯂꯨꯞ ꯑꯗꯒꯤꯗꯤ ꯐꯪꯁꯟꯁ ꯀꯩꯅꯣ ꯑꯗꯩ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯣꯞꯖꯦꯛ ꯑꯣꯔꯤꯌꯦꯟꯇꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯁꯤꯖꯤꯟꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯣꯞꯖꯦꯛ ꯑꯣꯔꯤꯌꯦꯟꯇꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯗ ꯁꯤꯗ ꯕꯦꯁ ꯇꯧꯒꯗꯕꯀꯣ C++ ꯖꯥꯚꯥ ꯑꯗꯒꯤꯗꯤ ꯄꯥꯏꯊꯟꯒꯨꯝꯕꯁꯦ ꯃꯣꯏꯁꯦ ꯑꯣꯔꯤꯌꯦꯟꯇꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯅꯤ ꯑꯗꯨꯅ ꯃꯣꯏꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ AI ꯋꯥꯔꯛꯐ꯭ꯂꯣ ꯑꯃꯈꯛ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯟꯁꯦꯞ ꯑꯃꯒꯤ ꯃꯇꯥꯡꯗ ꯌꯦꯡꯒꯅꯤ ꯂꯨꯞꯁ ꯍꯥꯏꯔꯁꯦ ꯁꯣꯏ ꯁꯝ ꯁꯝꯅ ꯄꯥꯏꯊꯟꯒꯤ ꯐꯣꯔ ꯂꯨꯞꯁꯨ ꯍꯥꯏꯔꯁꯦ ꯑꯗꯨꯒ AI ꯌꯥꯎꯗꯕꯤꯗ ꯑꯩꯅ ꯂꯨꯞꯁꯦ ꯐꯣꯔ ꯂꯨꯞ ꯑꯃ ꯀꯟꯗꯤꯁꯟ ꯑꯃ ꯏꯔꯦꯕ ꯏꯁꯝ ꯁꯝꯅ ꯐꯣꯔ ꯂꯨꯞꯁꯤꯗ ꯑꯩꯅ ꯐꯥꯏꯕꯣꯅꯥꯆꯤ ꯁꯤꯔꯤꯁ ꯑꯃ ꯄ꯭ꯔꯤꯟꯠ ꯇꯧꯕꯒꯤꯕꯨ ꯍꯥꯏꯔꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯐꯣꯔ ꯂꯨꯞꯁꯦ ꯁꯤꯖꯤꯟꯅꯔ ꯏꯔꯦ ꯁꯣ ꯑꯩꯁꯦ ꯏꯁꯇꯛ ꯇꯧꯔꯦ ꯍꯩꯇ꯭ꯔꯦ ꯑꯩ ꯁꯤ ꯃꯇꯥꯡꯁꯦ ꯍꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ChatGPTꯗ ꯍꯪꯉꯅꯤ ꯑꯩꯅ ꯁꯤ ꯏꯒꯦ ꯇꯧꯕꯅꯤ ꯑꯩꯁꯦ ꯍꯩꯇ꯭ꯔꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯦ ꯂꯥꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯀꯣꯗ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯕ ꯀꯔꯤ ꯃꯇꯥꯡꯗ ꯂꯥꯜꯂꯤꯅꯣ ꯀꯔꯤ ꯏꯔꯒꯗꯤ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯕ ChatGPTꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯇꯦꯛ ꯖꯔ ꯄꯤꯔꯛꯑꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯣꯗꯇꯣ ꯏꯕ ꯌꯥꯏ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯗ ꯀꯣꯗꯇꯣ ꯖꯦꯅꯔꯦꯠꯗ ꯐꯥꯏꯕꯣꯅꯥꯆꯤ ꯁꯤꯔꯤꯁ ꯀꯥꯏ ChatGPT ꯇꯛ ꯊꯝꯃꯦ ꯖꯔ ꯄꯤꯔꯛꯑꯦ ꯀꯣꯄꯤ ꯄꯦꯁ ꯇꯧꯔꯦ ꯔꯟ ꯇꯧꯔꯦ ꯌꯥꯔꯦ ꯑꯩ ꯍꯩꯔꯦ ꯑꯗꯨꯗꯤ ꯂꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧꯒꯗꯕ ꯑꯩꯅ ꯏꯕ ꯀꯥꯟꯗ ꯁꯣꯏꯔꯛꯄ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ ꯃꯌꯥꯝ ꯂꯩꯍꯨꯝ ꯂꯥꯟꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯜꯂꯒ ꯀꯔꯤ ꯁꯦꯝꯗꯣꯛꯀꯗꯣꯏꯅꯣ ꯍꯪꯕ ꯁꯤꯅꯦꯕꯀꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩ ꯂꯩꯒꯦꯗ Git and GitHub ꯀꯣ ꯃꯌꯥꯝ ꯁꯤꯒꯤ Git and GitHubꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃꯈꯛꯁꯤꯗ ꯃꯊꯛꯇ ꯀꯥꯔꯠꯇ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ Git and GitHub ꯃꯅꯤꯄꯨꯔꯤ ꯇꯥꯛꯆꯔꯤꯕꯅꯤ ꯀꯃꯥꯏꯅ Git ꯁꯤꯖꯤꯟꯅꯒꯅꯤ GitHub ꯀꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅ ꯍꯥꯏꯕ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯤ ꯁꯣꯔꯠ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯑꯇꯦꯟꯕ ꯇꯤꯞꯁ ꯑꯦꯟ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯁꯣ ꯑꯗꯨ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯁꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ Git and GitHubꯁꯦ ꯅꯩꯅꯒꯗꯕꯅꯦ ꯐꯖꯅ ꯍꯩꯒꯗꯕꯅꯦꯕ Git and GitHubꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯐꯖꯅ ꯈꯪꯒꯗꯕꯅꯦꯕꯀꯣ ꯑꯩ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯥꯡꯗꯅꯕ ꯁꯤꯒꯤ Git and GitHubꯀꯤꯁꯦ ꯁꯤ ꯃꯊꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯁꯝꯅ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯛꯑꯕꯅꯦ ꯁꯤ Git and GitHubꯁꯦ ꯍꯩꯔꯦꯅ ꯂꯧꯔꯒꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔꯁ ꯑꯦꯟ ꯑꯜꯒꯣꯔꯤꯗꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕꯁꯦ ꯁꯣꯐꯋꯦꯌꯔ ꯗꯦꯕꯂꯄꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔꯁ ꯑꯦꯟ ꯑꯜꯒꯣꯔꯤꯗꯝꯁ ꯍꯥꯏꯕꯁꯦ ꯅꯩꯅꯒꯗꯕꯅꯦꯕꯀꯣ DSA ꯍꯥꯏꯒꯦ ꯃꯥꯁꯦ ꯏꯠ ꯋꯤꯜ ꯇꯦꯛ 2 to 4 months ꯆꯪꯒꯅꯤꯀꯣ ꯁꯤꯗ ꯊꯥꯔꯤ 2 to 4 months ꯆꯪꯒꯅꯤ ꯁꯤꯁꯤꯅ ꯑꯦꯕ꯭ꯔꯤ ꯏꯟꯇꯔꯚ꯭ꯌꯨꯁ ꯔꯥꯎꯟ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯏꯟꯇꯔꯚ꯭ꯌꯨ ꯍꯪꯉꯛꯀꯅꯦꯕ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯍꯩꯔꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯣꯕꯇꯤ ꯑꯗꯨꯝ ꯔꯦꯗꯤ ꯑꯣꯏꯔꯅꯦꯕꯀꯣ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕꯁꯦ ꯑꯦꯔꯦ ꯇꯝꯕ ꯌꯥꯏ ꯍꯦꯁ ꯇꯦꯕꯜꯁ ꯇꯝꯕ ꯌꯥꯏ ꯗꯤꯛꯁꯅꯔꯤꯁ ꯇ꯭ꯔꯤꯁ ꯁ꯭ꯇꯦꯛꯁ ꯀ꯭ꯌꯨꯁ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯝꯒꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯜꯒꯣꯔꯤꯗꯝꯁ ꯃꯌꯥꯝ ꯑꯃ ꯁꯣꯔꯠ ꯕꯕꯜ ꯁꯣꯔꯠ ꯃꯔꯖ ꯁꯣꯔꯠ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯁꯣꯔꯇꯤꯡ ꯇꯥꯏꯞꯁ ꯑꯣꯐ ꯁꯣꯔꯇꯤꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯇꯝꯒꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯁꯔꯆ ꯕꯥꯏꯅꯔꯤ ꯁꯔꯆ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯍꯩꯔꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯅ ꯀꯣ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄꯗ ꯑꯗꯨꯝ ꯈꯨꯝꯕ ꯉꯝꯃꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯂꯩꯒꯅꯤ ꯒꯦꯝ ꯄ꯭ꯂꯥꯟꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯇꯝꯕ ꯂꯣꯏꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯂꯤꯠ ꯀꯣꯗ ꯍꯥꯏꯔꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ GitHubꯀꯨꯝꯕꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ 3,000 and above ꯀꯣ ꯀꯣꯗꯤꯡ ꯁꯣꯜቭ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯡꯃꯒꯤ ꯈꯔ ꯒ꯭ꯔꯥꯏꯟ ꯇꯧꯕꯤꯌꯨ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯥꯏꯗꯔ ꯁꯤꯒꯤ ꯂꯤꯠ ꯀꯣꯗ ꯇꯧꯕ ꯌꯥꯏ ꯑꯣꯔ ꯍꯦꯀꯔ ꯔꯦꯡ ꯇꯧꯕ ꯌꯥꯏ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯤꯁꯀꯨꯝꯕꯩ ꯃꯑꯣꯡꯗꯅꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯦꯟ ꯑꯜꯒꯣꯔꯤꯗꯝ ꯁꯣꯜꯚ ꯇꯧꯒꯗꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯝꯄꯅꯤꯗ ꯍꯪꯕ ꯀꯣꯏꯁꯟ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯗꯕꯅꯦꯕꯀꯣ ꯁꯣ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯍꯥꯞꯆꯔꯛꯀꯦ ꯀꯃꯥꯏꯅ ꯂꯤꯠ ꯀꯣꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯦꯀꯔ ꯔꯦꯡꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯃꯥꯏꯅ ꯁꯣꯜꯚ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯁ꯭ꯀꯤꯜ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ AIꯅꯁꯨ ꯇꯤꯞ ꯑꯃꯃꯨꯛ ꯍꯥꯞꯄꯦ ꯀꯩ ꯍꯥꯞꯀꯦ ꯍꯥꯏꯕ ꯃꯇꯝꯗ can you explain the time and space complexity of my solution is there a more efficient approach ꯍꯥꯏ ꯍꯌꯦꯡꯋꯥꯏ ꯀꯣꯏꯁꯟ ꯍꯪꯉꯛꯀꯅꯦꯕꯀꯣ ꯅꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚ ꯇꯧꯔꯤꯁꯤ ꯇꯥꯏꯝ ꯁ꯭ꯄꯦꯁ ꯀꯝꯄ꯭ꯂꯦꯛꯁꯤꯇꯤ ꯀꯩꯅꯣ ꯀꯥꯏ ꯑꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤగ్ ꯑꯣ ꯅꯣꯇꯦꯁꯟ ꯀꯥꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯥꯇꯥ ꯁ꯭ꯇ꯭ꯔꯛꯆꯔꯁ ꯑꯦꯟ ꯑꯜꯒꯣꯔꯤꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ 5 ꯂꯩꯔꯦ ꯅꯦꯛꯁꯇ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯊꯤꯗꯣꯛꯀꯗꯕꯅꯦꯕ ꯑꯥꯏꯗꯔ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯊꯤꯗꯣꯛꯄꯁꯦ ꯑꯦꯞ ꯁꯥꯕꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯐꯨꯜ ꯁ꯭ꯇꯦꯛ ꯇꯧꯕꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯐ꯭ꯔꯟꯠ ꯑꯦꯟ ꯇꯪꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯕꯦꯛ ꯑꯦꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯄꯥꯠ ꯑꯃ ꯈꯟꯒꯗꯕꯅꯦꯕ ꯑꯩꯅ ꯄꯥꯏꯊꯟ ꯇꯝꯃꯦ ꯑꯗꯨꯗꯨꯒ ꯑꯩ ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯆꯪꯒꯦ ꯌꯥꯏ AI ꯆꯪꯒꯦ ꯌꯥꯏ ꯗꯥꯇꯥ ꯁꯥꯏꯟꯁ ꯆꯪꯒꯦ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯁꯥꯕꯒꯤ ꯑꯣꯏꯔꯒꯅ ꯐ꯭ꯔꯟꯠ ꯑꯦꯟ ꯆꯪꯒꯦ ꯌꯥꯏ HTML CSS JavaScript React ꯑꯗꯒꯤꯗꯤ Tailwind CSS ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ
ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯕꯦꯛ ꯑꯦꯟ ꯆꯪꯉꯦ ꯍꯥꯏꯇꯥꯔꯒꯗꯤ Next.js ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ Django Node.js Pythonꯁꯨ ꯑꯗꯨꯝ ꯆꯪꯕ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ Flux ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯆꯪꯕ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ database back end MongoDB ꯂꯩꯔꯤ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ serverless database ꯅꯤ MongoDB AppWrite ꯑꯗꯩ Supabase Firebase ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯕꯦꯛ ꯑꯦꯟꯗ ꯅꯩꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ SQL MySQL PostgreSQL ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦꯡꯕ database ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ recommendation ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ merge stack ꯀꯥꯏꯅ ꯇꯧ ꯍꯥꯏ MongoDB Express React and Node.js ꯀ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯑꯗꯨꯝ merge stackꯀꯤ project ꯁꯥꯎ ꯈꯣꯠꯂꯒ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ specialization ꯑꯃ ꯊꯤꯗꯣꯛꯑꯒ ꯑꯩ specific ꯑꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯍꯩꯅꯕ ꯆꯠꯅꯤꯡꯉꯤ ꯍꯥꯏꯔꯒ ꯊꯤꯗꯣꯛꯈꯤꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ specialization ꯑꯃ ꯊꯤꯗꯣꯛꯑꯅꯤ language ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ DSA ꯇꯧꯔꯒ ꯁꯤ specialization ꯑꯃ ꯊꯤꯗꯣꯛꯑꯅꯤ specialization ꯊꯤꯗꯣꯛꯑꯀꯥꯔꯒꯗꯤ ꯑꯩꯈꯣꯏꯅ project ꯁꯥꯕ ꯌꯥꯔꯦ ꯀꯩ projectꯅꯣ ꯍꯥꯏꯕꯗꯣ ꯁꯥꯕ ꯌꯥꯔꯦꯕꯀꯣ ꯀꯩ projectꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ beginnersꯇ ꯀꯩ ꯆꯤꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ portfolio ꯁꯥꯕ ꯌꯥꯔꯦ portfolioꯗꯤ compulsoryꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ portfolio ꯁꯥꯕꯒꯤ ꯑꯃ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯍꯥꯞꯆꯔꯤꯅꯤ ꯁꯤ ꯃꯊꯛꯇ ꯊꯝꯖꯔꯝꯃꯒꯦ ꯑꯗꯒꯤꯗꯤ to do list app ꯀꯥꯏꯅꯀꯣ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯕꯦꯁꯤꯛꯅꯤꯀꯣ ꯑꯗꯨꯕꯨ back end ꯁꯝꯕꯒ ꯌꯦꯡꯒꯗꯕ ꯑꯗꯒꯤꯗꯤ weather application ꯀꯥꯏ ꯁꯤꯗꯤ ꯃꯆꯥ ꯃꯁꯨꯅꯦ ꯀꯣ ꯁꯤ ꯃꯆꯥ ꯃꯁꯨꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯒ beginnerꯗꯒꯤ intermediate e-commerce website ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ Amazon Flipkart ꯏꯟꯗꯤꯌꯥꯗ ꯃꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯥꯕ ꯄꯨꯊꯣꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥ ꯀ꯭ꯂꯣꯟ ꯍꯥꯏꯈꯤꯕ ꯂꯩꯕꯨꯗꯤ ꯂꯩꯒꯅꯤ ꯑꯗꯒꯤꯗꯤ ꯆꯦꯠ ꯑꯦꯞ ꯀꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯥꯕ ꯌꯥꯏꯑꯕ ꯕꯠ ꯁꯤꯁꯤꯅ intermediate ꯕꯠ ꯕꯦꯁ ꯑꯣꯏꯅ ꯕꯦꯁ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯤꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯂꯤꯁ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯒꯤ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯀꯩꯀꯩ ꯄ꯭ꯔꯣꯖꯦꯛ ꯑꯥꯏꯗꯤꯌꯥ ꯂꯩ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯌꯦꯡꯅꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯐꯥꯎꯇ ꯂꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯦꯝꯕ ꯂꯣꯏ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯣꯀꯦꯜ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯒ ꯑꯩ ꯔꯟ ꯇꯧꯔꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ we have to deploy it somewhere so that people can access it and then check your ꯃꯥꯒꯤ skillsꯇꯣ ꯌꯦꯡꯗꯣꯏꯅꯦꯕ ꯅꯪꯒꯤ skillsꯇꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯁꯤꯗ ꯊꯥꯒꯠꯈꯤꯕ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯒꯤ ꯀ꯭ꯂꯣꯟ ꯂꯩ ꯑꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥ ꯁꯥꯕ ꯂꯩ ꯑꯗꯒꯤꯗꯤ ꯆꯦꯠ ꯑꯦꯞ ꯁꯥꯕ ꯂꯩ ꯑꯗꯒꯤꯗꯤ ꯃꯦꯁꯦꯖꯤꯡ ꯊꯥꯕ ꯂꯩ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯥꯈꯤꯕꯁꯨ ꯂꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯕꯤꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯣꯁ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯊꯥꯒꯠꯀꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗ ꯍꯣꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯍꯣꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯁ꯭ꯇꯦꯞ 8ꯇꯗꯤ ꯑꯃꯨꯛ ꯀꯩꯗꯧꯅꯤ ꯑꯣꯄꯟ ꯁꯣꯔꯁ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕ ꯍꯧꯕ ꯌꯥꯔꯦ ꯑꯩꯁꯦ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯕ ꯍꯩꯔꯦ ꯑꯗꯒꯤ ꯑꯩ ꯁ꯭ꯀꯤꯜ ꯂꯩꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯑꯣꯄꯟ ꯁꯣꯔꯁ ꯊꯤꯗꯣꯛꯀꯗꯕꯅꯦꯕꯀꯣ GitHubꯇ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯁꯣꯔꯁꯀꯤ ꯑꯣꯏꯕ ꯐꯥꯔꯁט ꯀꯃꯤꯠ ꯑꯣꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯒꯤꯅꯔꯒꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯑꯒ ꯑꯣꯄꯟ ꯁꯣꯔꯁꯇ ꯑꯩꯅ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣꯀꯣ ꯌꯦꯡꯒꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯕꯦꯅꯤꯐꯤꯠꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧ ꯇꯥꯔꯒꯗꯤ you got to explore more and people will know more about you ꯅꯪꯅ ꯉꯁꯥꯏꯒꯤ ꯔꯦꯖꯨꯃꯦꯗꯁꯨ ꯑꯩ ꯁꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯏꯒ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯁꯤ ꯃꯇꯦꯡ ꯄꯥꯡꯉꯤꯒ ꯍꯥꯏꯕꯗ ꯅꯪ ꯔꯤꯖꯨꯃꯦꯗ ꯁꯣꯔꯠ ꯂꯤꯁ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯦꯛ ꯌꯦꯡꯕ ꯆꯣꯡꯊꯣꯛ ꯎꯒꯗꯣꯏꯅꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯕ ꯑꯇꯣꯞꯄ ꯃꯤꯒ ꯀꯃꯥꯏꯅ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯣꯏꯅ ꯃꯤ ꯃꯌꯥꯝꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯀꯣꯂꯥꯕꯔꯦꯠ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯎꯕ ꯐꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯗꯦꯕꯂꯄꯔꯁ ꯑꯇꯣꯞꯄꯅ ꯀꯃꯥꯏꯅ ꯀꯣꯗ ꯏ ꯍꯥꯏꯕꯗꯣ ꯅꯪꯅꯁꯨ ꯈꯪꯕ ꯉꯝꯒꯗꯣꯏꯅꯦ ꯁꯣ you get to experience what other people and what other software developers do ꯍꯥꯏꯕꯗꯣ ꯅꯪ GitHubꯇ ꯋꯥꯍꯩ ꯏꯔꯝꯕ ꯃꯇꯝꯗ ꯇꯥꯏꯄꯣꯒ꯭ꯔꯥꯐꯤ ꯏꯔꯔ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯀꯤ ꯂꯤꯛ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯌꯥꯎꯗꯕ ꯈꯣꯠꯇꯕ ꯅꯪꯅ ꯆꯪꯉꯒ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯊꯥꯒꯠꯄꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯂꯣꯏ ꯇꯧꯕꯤꯌꯣ ꯑꯗꯨ ꯑꯣꯄꯟ ꯁꯣꯔꯁꯇ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯍꯧꯕ ꯌꯥꯏ ꯅꯦꯛꯁ ꯑꯗꯒꯤꯗꯤ ꯒꯨꯗ ꯐꯥꯔꯁ ꯏꯁꯨ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ GitHubꯇ ꯊꯤꯔꯒ ꯐꯤꯜꯇꯔ ꯇꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯊꯤꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯨꯁꯦ ꯔꯦꯁ ꯇꯧꯔꯒ ꯄꯨꯜ ꯔꯤꯀ꯭ꯋꯦꯁ ꯀꯩꯀꯥ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯦ ꯁꯤꯅꯤ Next, moving on to the next step, prepare for interviews. Interview preparation ꯇꯧꯕ ꯌꯥꯔꯦꯀꯣ ꯀꯩ ꯇꯧꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ software developer ꯑꯣꯏꯇꯥꯔꯒꯗꯤ interviewꯒꯤꯗꯤ ready ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯀꯣ technical interview round ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯅꯉꯣꯟꯗ project ꯁꯦꯝꯃꯛꯎ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯀꯅꯤ DSA scope ꯇꯧ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ prepare ꯇꯧꯕ ꯌꯥꯏ coding challenges ꯑꯗꯨꯅ prepare ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ lead code grind ꯇꯧꯕ ꯀꯣ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ at least 1 to 2 ꯑꯗꯨꯒ per month 100 to 150 ꯃꯨꯛꯇꯤ solve ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯑꯗꯒꯤꯗꯤ system designꯒꯤ ꯑꯣꯏꯅ ꯀꯩ ꯇꯧꯋꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯇꯔꯒꯨꯝꯕ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯤ ꯀꯃꯥꯏꯅ ꯃꯤꯅ ꯁꯥꯔꯛꯏꯅꯣ
ꯃꯣꯏꯗ ꯃꯣꯗꯦꯜ ꯀꯩꯀꯩ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯥꯔꯀꯤꯇꯦꯛꯆꯔꯗꯣ ꯈꯪꯗꯣꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ AIꯗ ꯍꯪꯕꯅꯤ ꯈꯪꯗꯦ ꯑꯗꯩ ꯑꯣꯄꯟ ꯁꯣꯔꯁꯇ ꯊꯤꯕꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯣꯗꯦꯜ ꯃꯣꯏꯒꯤ ꯋꯥꯔꯀꯤꯡ ꯐ꯭ꯂꯣ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯊꯤꯗꯣꯛꯀꯗꯕꯅꯦ ꯑꯗꯨꯒꯨꯝꯕ ꯊꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯏꯟꯇꯔꯚ꯭ꯌꯨꯗ ꯍꯪꯉꯛꯇꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯊꯤꯗꯣꯛꯄ ꯍꯧꯕ ꯌꯥꯏ ꯅꯦꯛꯁ ꯕꯤꯍꯦꯕꯤꯌꯔꯦꯜ ꯀꯣꯏꯁꯟꯁ ꯀꯩꯀꯩ ꯀꯣꯏꯁꯟꯁ ꯍꯪꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯁ꯭ꯇꯥꯔ ꯃꯦꯊꯠꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯦꯕ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥ ꯇꯥꯔꯒꯗꯤ ꯁ꯭ꯇꯥꯔ ꯃꯦꯊꯠꯁꯦ ꯁꯤ ꯈꯪꯗꯣꯛꯀꯗꯕꯅꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯁꯤꯆꯨꯋꯦꯁꯟ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯗꯔꯀꯥꯔ ꯂꯥꯛꯏꯕꯅꯣ ꯀꯔꯤ ꯇꯧꯔꯒ ꯃꯥꯗꯣ ꯁꯤꯆꯨꯋꯦꯁꯟꯗꯣ ꯁꯣꯜꯕ ꯇꯧꯒꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯑꯦꯛꯁꯟꯗꯣ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯔꯤꯖꯜꯠ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯊꯤꯗꯣꯛꯀꯗꯕꯅꯦ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯥꯔꯦ ꯁꯥꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯨꯅ ꯃꯤꯅ ꯍꯪꯉꯦ ꯅꯪ ꯀꯩꯗꯧꯕꯩ ꯁꯥꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯔꯒ ꯀ꯭ꯂꯣꯟ ꯇꯧꯔꯒ ꯁꯦꯝꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤꯒ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤꯅ ꯌꯦꯡꯅꯤꯡꯉꯣꯏ ꯈꯪꯉꯣꯏ ꯍꯥꯏꯗꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯦꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯅꯕ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯌꯨ ꯍꯦꯞ ꯇꯨ ꯅꯣ ꯁ꯭ꯇꯥꯔ ꯑꯕꯥꯎꯠ ꯌꯣꯔ ꯄ꯭ꯔꯣꯖꯦꯛ ꯍꯥꯏ ꯁꯤ ꯈꯪꯗꯣꯛꯀꯗꯕ ꯀꯣ ꯑꯗꯨꯅꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕꯁꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯀꯣ AIꯁꯦ ChatGPT ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯍꯪꯉꯨ ꯍꯥꯏꯗꯣꯏꯅꯦꯕ ꯁꯣ ChatGPTꯁꯤꯗ ꯀꯟꯁꯤꯗꯔ ꯌꯣꯔ ꯁꯦꯜꯐ ꯑꯦꯁ ꯑꯦꯟ ꯏꯟꯇꯔꯚ꯭ꯌꯨꯔ ꯑꯦꯟ ꯑꯁ ꯃꯤ ꯀꯣꯏꯁꯟꯁ ꯀꯥꯏꯅ ꯍꯪꯉꯒ ꯑꯩꯅ ꯑꯩꯈꯣꯏꯕꯥꯅꯤ ꯏꯟꯇꯔꯦꯛꯁꯟ ChatGPTꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯏꯑꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯄꯔꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯉꯝꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯂꯣꯏꯔꯦ ꯄ꯭ꯔꯤꯄꯦꯌꯔ ꯂꯣꯏꯔꯕ ꯃꯇꯝꯗ ꯅꯦꯠꯋꯔꯀꯤꯡ ꯑꯦꯟ ꯑꯦꯄ꯭ꯂꯥꯏ ꯁꯤꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯀꯅꯥꯗ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯅꯪ ꯊꯤꯕ ꯌꯥꯔꯦ ꯊꯕꯛ ꯊꯤꯕ ꯌꯥꯔꯦ ꯀꯔꯤꯌꯔꯁ ꯃꯌꯥꯝ ꯑꯃ ꯊꯤꯕ ꯌꯥꯔꯦ ꯂꯤꯡꯛꯏꯟ ꯆꯪꯕ ꯌꯥꯔꯦ ꯒꯤꯠꯍꯕꯇ ꯆꯪꯕ ꯌꯥꯔꯦ ꯄꯣꯔꯠꯐꯣꯂꯤꯌꯣ ꯁꯦꯝꯗꯣꯛꯑꯣ ꯑꯞꯗꯦꯠ ꯇꯧꯊꯣꯛꯑꯣ ꯂꯤꯡꯛꯏꯟ ꯄ꯭ꯔꯣꯐꯥꯏꯜ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯊꯣꯛꯑꯣ ꯀꯣ ꯒꯤꯠꯍꯕꯇ ꯀ꯭ꯂꯤꯟ ꯀꯣꯗ ꯐꯖꯅ ꯊꯝꯗꯣꯛꯑꯣ ꯄ꯭ꯔꯣꯖꯦꯛꯈꯩ ꯅꯪꯅ ꯁꯦꯝꯈꯤꯕꯈꯩ ꯐꯖꯅ ꯄ꯭ꯔꯤꯟ ꯇꯧꯁꯜꯂ ꯊꯝꯃꯣ ꯄꯣꯔꯠꯐꯣꯂꯤꯌꯣ ꯊꯝꯃꯣ ꯁꯣꯀꯦꯁ ꯇꯧꯔꯣ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯗꯤꯁꯀꯣꯔꯠ ꯆꯪꯉꯣ ꯗꯤꯁꯀꯣꯔꯠ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯑꯗꯒꯤꯗꯤ ꯑꯦꯕ꯭ꯔꯤ ꯁꯦꯃꯤꯅꯥꯔ ꯋꯦꯕꯤꯅꯥꯔ ꯌꯥꯎꯕ ꯌꯥꯎꯁꯜꯂꯣ ꯑꯗꯒꯤꯗꯤ ꯀꯣ ꯇ꯭ꯋꯤꯇꯔꯗ ꯑꯣꯏꯒꯦꯔꯥ ꯒꯤꯠꯍꯕ ꯑꯣꯏꯒꯦꯔꯥ ꯂꯤꯡꯛꯏꯟ ꯑꯣꯏꯒꯦꯔꯥ ꯀꯣ ꯀꯝꯄꯅꯤꯁꯤꯡꯁꯤꯗ ꯆꯪꯗꯅ ꯃꯣꯏꯒꯤ ꯀꯩꯀꯩ ꯄꯣꯁט ꯊꯥꯒꯠꯄ ꯈꯣꯠꯀꯠꯄ ꯂꯣꯏ ꯊꯤꯖꯤꯜꯂꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯐ꯭ꯔꯦꯁꯔ ꯀꯧꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯊꯥꯖꯤꯟꯒꯗꯕꯅꯦꯕ ꯁꯤꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯊꯥꯖꯤꯜꯂꯅꯤ ꯅꯦꯠꯋꯔꯀꯤꯡ ꯑꯦꯄ꯭ꯂꯥꯏ ꯍꯟꯖꯤꯟ ꯇꯧꯔꯅꯤ ꯃꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯣꯐꯋꯦꯔꯁꯦ AIꯒꯤ ꯃꯇꯝ ꯌꯧꯔꯛꯄꯅꯤꯅꯀꯣ ꯃꯌꯥꯝ ꯑꯃ ꯊꯥꯎꯖꯟꯁ ꯑꯦꯟ ꯊꯥꯎꯖꯟꯁ ꯑꯣꯐ ꯖꯣꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁ ꯇꯧꯏ ꯈꯜꯂꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯊꯕꯛ ꯐꯪꯅꯕ ꯊꯥꯖꯤꯟꯒꯗꯕꯅꯤ ꯁꯣ ꯋꯤ ꯍꯦꯞ ꯇꯨ ꯒꯦꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯦꯟ ꯑꯀꯣꯔꯗꯤꯡ ꯇꯨ ꯑꯋꯥꯔ ꯁ꯭ꯀꯤꯜꯁ ꯋꯤ ꯍꯦꯞ ꯇꯨ ꯑꯦꯄ꯭ꯂꯥꯏ ꯊꯕꯛ ꯐꯪꯒꯅꯦꯕꯀꯣ ꯏꯂꯥꯏ ꯑꯗꯣ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕ ꯃꯥꯟꯕ ꯋꯥꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯤꯕꯂꯞꯃꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯡ ꯌꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯏ ꯃꯇꯝꯗ ꯇꯥꯏꯝ ꯂꯥꯏꯟꯁꯦ ꯀꯩꯅꯣ ꯃꯔꯥꯊꯣꯟ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯨꯅ ꯍꯥꯊꯨ ꯇꯧꯁꯟꯕ ꯌꯥꯗꯦ ꯑꯩ ꯐꯪꯍꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯕꯠ ꯑꯦꯠꯂꯤꯁ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯗꯨꯅ ꯀꯩꯗꯧꯕ ꯀꯟꯁꯤꯁꯇꯦꯟꯁꯤ ꯏꯁ ꯗ ꯀꯤ ꯍꯥꯏꯁꯦꯀꯣ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯍꯣꯠꯅꯕ ꯍꯟꯕ ꯌꯥꯗꯦ ꯑꯗꯨꯗꯨꯒ ꯇꯧꯒꯗꯕꯅꯤ ꯑꯍꯥꯟꯕꯗ ꯐꯨꯜ ꯇꯥꯏꯝ ꯁ꯭ꯇꯗꯤ ꯀꯣ 40+ ꯑꯋꯥꯔꯁ ꯑ ꯋꯤꯛ ꯀꯣ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯄꯔ ꯋꯤꯛ ꯈꯨꯗꯤꯡꯒꯤ 40+ ꯑꯋꯥꯔꯁ ꯐꯪꯗꯣꯏꯅꯤ 8 to 12 ꯃꯟꯁꯇꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗꯗꯤ ꯑꯗꯨꯝ ꯉꯝꯖꯔꯦ 2026 ꯍꯥꯏꯖꯔꯤꯁꯦ ꯑꯩꯅ ꯃꯌꯥꯝ ꯍꯧꯖꯤꯛꯇꯒꯤ ꯅꯕꯦꯝꯕꯔꯗꯒꯤ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔꯗꯒꯤ ꯍꯧ ꯇꯥꯔꯒꯁꯨ ꯋꯤꯗꯤꯟ ꯀꯣ ꯃꯊꯪ ꯅꯦꯛꯁ 2026 ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯕꯛ ꯐꯪꯒꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯒꯤ ꯔꯣꯗ ꯃꯦꯞꯁꯤꯒꯤ ꯃꯇꯨꯡꯗ ꯆꯠꯄꯤꯒꯗꯕꯅꯤ ꯀꯣꯂꯦꯖ ꯇꯝꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯣ ꯊꯕꯛ ꯑꯇꯣꯞꯄꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯁꯣꯐꯋꯦꯔ ꯗꯤꯕꯦꯂꯄꯔꯒꯤ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯂꯩꯔꯤꯕꯗꯨꯗ ꯄꯥꯔꯠ ꯇꯥꯏꯝ ꯁ꯭ꯇꯗꯤ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯩꯀꯩ ꯇꯧꯕ ꯃꯌꯥꯝ 8 to 12 ꯃꯟꯁꯁꯤꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯀꯣ 40+ ꯑꯋꯥꯔꯁ 40+ ꯑꯋꯥꯔꯁꯦ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯁꯨꯝ ꯇꯧ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏꯅ ꯀꯣ 8 to 12 ꯃꯟꯁꯇ ꯉꯝꯒꯅꯤꯕ 12 to 18 ꯃꯟꯁꯇꯅ ꯑꯃꯨꯛ ꯈꯔ ꯇꯣꯞꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯣꯂꯦꯖꯀꯤ ꯋꯥꯔꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯕ ꯑꯦꯁꯥꯏꯟꯃꯦꯟꯠꯀꯨꯝꯕ ꯀꯩꯀꯥ ꯇꯧ ꯇꯥꯔꯒꯗꯤ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯗꯨꯅ ꯋꯥꯕꯗꯣ ꯈꯔ ꯋꯥꯖꯔꯒꯁꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯪꯕ ꯉꯝꯒꯗꯣꯏꯅꯦꯕꯀꯣ ꯁꯣ ꯀꯣ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯤꯗꯤ ꯇꯥꯔꯦ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯦꯝꯕ ꯍꯩꯔꯦ ꯈꯣꯠꯂꯦ ꯀꯥꯏ ꯈꯜꯂꯛꯀꯅꯤ ꯈꯔ ꯑꯃꯅ ꯇꯥꯔꯛꯇꯕ ꯀꯥꯟꯗ ꯃꯊꯥ ꯁꯥꯕ ꯌꯥꯎꯋꯦ ꯑꯗꯨ ꯀꯩꯝꯇ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯗꯤꯕꯦꯂꯄꯔꯁ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯗꯦ ꯑꯗꯨꯝ ꯄꯨꯂꯞ ꯐꯨꯜ ꯐꯣꯀꯁ ꯄꯤꯔꯒ ꯇꯧꯒꯗꯕꯅꯤꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯣꯔ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯀꯣ ꯗꯨ ꯗꯤꯁ ꯇꯨꯗꯦ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇꯒꯤ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯀꯩꯗꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯔꯅꯤꯡ ꯄꯥꯠ ꯑꯃ ꯏꯁꯥꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯒꯦꯔꯥ ꯑꯗꯒꯤ ꯕꯨꯠ ꯀꯦꯝ ꯌꯥꯎꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯕ꯭ꯔꯤ ꯀꯣ BCA BTEC ꯑꯗꯨꯒꯨꯝꯕ ꯇꯦꯛꯅꯤꯀꯦꯜ ꯀꯣꯔꯁ ꯑꯃ ꯂꯧꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯕ ꯌꯥꯔꯦ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯈꯜꯂꯅꯤ ꯂꯦꯡꯒ꯭ꯋꯦꯖ ꯈꯜꯂꯕ ꯃꯇꯨꯡꯗ GitHubꯇ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟ ꯍꯥꯡꯇꯣꯛꯑꯒ ꯊꯥꯒꯠꯄ ꯍꯧꯔꯣ ChatGPT ꯇꯧꯔꯣ
free ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯁꯦꯝꯒꯠꯂꯣ AI ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯕ ꯍꯧꯔꯣ ꯄ꯭ꯔꯣꯖꯦꯛ ꯁꯥꯕ ꯍꯧꯔꯣ ꯁꯤ ꯖꯔꯅꯤꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯦꯅ ꯈꯟꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯔꯣꯗ ꯃꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯦꯛꯁꯟ ꯇꯧꯕ ꯍꯧꯔꯣ ꯁꯤ ꯁꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯁꯤꯒꯤ ꯔꯣꯗ ꯃꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯄꯔ ꯑꯃ ꯑꯣꯏꯕꯒꯤ ꯔꯣꯗ ꯃꯦꯞ ꯑꯗꯨ ꯑꯩꯅ ꯁꯤꯗꯩꯁꯨ ꯁ꯭ꯇꯦꯞ 10ꯒꯤꯗ ꯁꯦꯝꯖꯔ ꯊꯝꯃꯕꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯃꯦꯞꯁꯤꯡꯁꯦ ꯌꯦꯡꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯕ꯭ꯂꯣꯛꯇ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯕ꯭ꯂꯣꯛꯇ ꯀꯣ ꯅꯣꯡ ꯅꯤꯅꯤ ꯈꯔ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯁꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯑꯦꯛꯁꯦꯁ ꯇꯧꯔ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯣ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯄꯔ ꯑꯃ 2025 2026 ꯑꯞ ꯇꯨ 2027 ꯐꯥꯎꯕ AI ꯁꯤꯖꯤꯟꯅꯔ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯀꯝꯄ꯭ꯂꯤꯠ ꯔꯣꯗ ꯃꯦꯞꯇꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯕꯅꯦ ꯁꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯦꯛꯅꯤꯀꯦꯜ ꯐꯤꯜꯗ ꯌꯥꯝ ꯀꯟꯅ ꯃꯤ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏ ꯃꯤ ꯋꯥꯠꯄꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣ ꯃꯤ ꯈꯔ ꯌꯥꯝꯅ ꯁꯤ ꯇꯦꯛꯅꯤꯀꯦꯜ ꯐꯤꯜꯗ ꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯗꯤ ꯃꯌꯥꯝ ꯂꯩꯒꯅꯤ ꯕꯠ ꯏꯟ ꯇꯦꯛꯅꯤꯀꯦꯜ ꯐꯤꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯐꯋꯦꯌꯔꯒꯤ ꯇꯥꯝꯗ ꯂꯩꯇꯕꯁꯦ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯊꯥꯖꯟꯕꯤꯅꯔꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯄꯔ ꯑꯃ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯄꯔ ꯑꯃ ꯑꯣꯏꯕꯗ ꯃꯌꯥꯝ ꯁꯤꯁꯤꯅ ꯈꯔ ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣ ꯑꯩꯅ ꯁꯤꯗꯤ ꯁꯤꯌꯔ ꯇꯧꯖꯔꯛꯄꯁꯤꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯣꯐꯋꯦꯌꯔ ꯗꯤꯕꯦꯂꯄꯔ ꯑꯣꯏꯃꯤꯟꯅꯔꯁꯤ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you so much guys for watching today's video and I will see you next time.